Welcome to Manipuri Story Collection Official. Ngaihaki mamangni nong thangna hospital dagi halakpa pung 6:30 tare khitang sangna mayumlomda thoraklakanda gari start mutkhibani hanjin start haunaba fana kanna hotnei adubu upai leikhidre kumtharaktuna mamangdo hangdoklaga haifet yengi sempham khangde mabungso ngasi mapalamda changkhibani changkhrabasu mabungda oina phone tawsille Tama lamida gari yakhidre ai mechanic amda phone tawkrage nanga ngairo hoi kitang thuna amta line lawnabiyo haidana phone thamlaga gari manakta lepi gari du sunupi na thaubanina matai waida tabli thorakpagi kaya na tai chadaba asat awokta ayet papibasu oikhidre tanjada da gari ama phat manakta khamzalei Mechanic si thuna yaurai haina su khanlure thong hangduna kumtharakliba misakto obada maithongda hainadabagi mami chawna tarai mana haina jadrabasu misaktudi mabu obada nokmi tawduna changlei Denmark na nongthang kaidorage gari yadrabo nongthang su nokningdana nokphet tawraga hoi tamone mechanic tharani Tanjadu da changkhon basu phone tawsilei taha Denmark in or tawraga mabung wari saduna leithokpa Denmark tu chatkhidra hairaga mana wari sabo oina loiba ngaiduna leire itan tanna phone do kakthaklaga mangaktuna mechanic na lakadaba karomai keino leituna yingi Denmark na changkhon bada phone tawsinki changkhon ba ai nongthang manakta lei mechanic lakadaba kya walege Haina hangkibada mathau natana mathau sai haina suktuna hairakti yengki changkhon bagi thika timni Denmark si mabunga punbada adum chana zaba misakni makhoida amurak anirak sula khraba misakni machal nupida Denmark ki maramda ngarang namida mama su yauna punna chak saringe wari sa khrabani thazagani hai khrabani mabungna wari hek pusilakpadagi khangai haina dratuna leiribani Phirepagi mingdi changkhon bada panba phok yakhidre oiroidaba misakni machal luna tawroi haina mukhrabani yeknakhrabani adubu nongthang manadi Denmark po hinau yadri changkhon baga wari sanaba loikraba matungda Denmark na ai thilamage yarani ai sum auto da hankrage aiga thengnaramdradi sum halalambasu yabani thengnarabani na ai drop tawramage mamsilai Mechanic su yoksilei Denmark na changsinduna wari watai sanai nongthang su phat thaidoklaga chatpa ngamkhide mabung yamna kina chatpani machal busu luna tawzai kharasu sathi mabungi mai yenglaga ngasi noma khakpo haina Denmark ki gari daga khale gari duna mechanic ta thinbiro o haina sinarammi tabli wari sanai Denmark na Nangi tamona nanga wari haifet sanauna kanna hairi hauzik magi oinadi ai adumbada kya lupna khanba leite ima hoina sunupa ama kanna silli tamona nupa do panba yadre magadi ai mod khra sana badongna tawe tamoda nangna khra haidokho aina haiba wa ama phau taw yade matam sida nupi bu force ta pamdaba relationship amada namduna commit tawhanbasa chanadre Matam khra loinaraga yengsidana hainadre adum kaide nangna so topa misak ama mot chanai khanbaga ibani su phazana loina ba hodribaga haina banga mamdaba orambasu yai nongthang khara hena maithong suklaga as mina ngang bata da base aide kya hina debo namphu sapu da hina bra yengbasa ai kya pamde Denmark machinna machinglap nokhi nongthang na mangonda handuna yenglaga Hairak tabawado mamai sungang sili mabungga tinabani maching mason chakmani khetnaba leite
ꯃꯥꯟꯅꯕꯗꯨꯅꯁꯨ ꯆꯦꯠꯅ ꯂꯣꯏꯅꯔꯤꯕ ꯃꯤꯁꯛꯅꯤ ꯅꯣꯡꯊꯥꯡꯕꯨꯁꯨ ꯈꯔ ꯄꯥꯝꯖꯗꯨꯅ ꯂꯩꯔꯝꯕꯒ ꯉꯔꯥꯡꯈꯛ ꯆꯪꯈꯣꯟꯕꯅ ꯍꯧꯗꯣꯔꯛꯄꯒ ꯅꯣꯡꯊꯥꯡꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯒ ꯂꯩꯔꯕꯅꯤ ꯒꯥꯔꯤꯗꯨ ꯅꯥꯀꯜ ꯑꯃꯗ ꯃꯃꯥꯏ ꯈꯪꯀꯛ ꯀꯛꯂꯒ ꯊꯧꯒꯠꯂꯛꯏ ꯐꯤꯕꯝꯗꯨ ꯌꯧꯔꯛꯄꯗ ꯅꯣꯡꯊꯥꯡꯁꯨ ꯑꯣꯟꯁꯤꯜꯂꯛꯈꯤꯗꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯩ ꯒꯥꯔꯤ ꯈꯨꯊꯧꯅꯣ ꯃꯤ ꯊꯣꯝꯂꯗꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯍꯥꯏꯔꯤꯕ ꯋꯥꯒ ꯑꯃꯠꯇ ꯈꯨꯝꯃꯝꯕ ꯅꯠꯇꯦ ꯊꯧꯐꯝ ꯊꯣꯛꯄꯅꯤ ꯁꯥꯎꯔꯒ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏ ꯅꯣꯡꯊꯥꯡꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯨꯗ ꯏ ꯍꯥꯏꯒꯠꯈ꯭ꯔ ꯃꯥꯜꯂꯦ ꯅꯣꯡꯊꯥꯡꯁꯨ ꯁꯪꯒꯠꯂꯛꯏ ꯒꯥꯔꯤꯁꯦ ꯑꯝꯇ ꯈꯥꯝꯃꯣ ꯊꯨꯅꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯗꯦꯟꯃꯥꯔꯛ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗ ꯁ꯭ꯄꯤꯠꯇꯣ ꯑꯔꯣꯏꯕꯤꯗ ꯊꯧꯒꯠꯂꯛꯏ ꯅꯣꯡꯊꯥꯡ ꯃꯥꯁꯨ ꯆꯪꯁꯤꯜꯂꯨꯒ ꯗꯦꯟꯃꯥꯔꯛꯀ ꯁ꯭ꯇꯤꯌꯔꯤꯡ ꯃꯨꯟꯅꯔꯛꯏ ꯕ꯭ꯔꯦꯛ ꯅꯦꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯃꯨꯛꯅꯔꯛꯄꯗꯗꯤ ꯒꯥꯔꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯊꯧꯔꯛꯇꯨꯅ ꯄꯣꯁ ꯑꯃꯗ ꯈꯪꯋꯥꯏ ꯋꯥꯏꯁꯤꯜꯂꯤ ꯃꯃꯥꯡꯗꯨꯗ ꯑꯅꯤꯃꯛ ꯄꯨꯟꯅ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯟꯃꯤꯟꯅꯩ ꯈꯔ ꯍꯦꯟꯅ ꯁꯣꯛꯂꯕ ꯗꯦꯟꯃꯥꯔꯛ ꯍꯟꯅ ꯌꯦꯡꯉꯝꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯦꯟꯊꯔꯛꯏ ꯃꯥꯁꯨ ꯂꯥꯏꯕꯛꯇ ꯈꯔꯗꯤ ꯁ꯭ꯇꯤꯌꯔꯤꯡ ꯑꯗꯨꯅ ꯌꯩꯁꯤꯟꯈ꯭ꯔꯦ ꯃꯐꯝꯗꯨ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯄꯗ ꯐꯤꯔꯦꯞꯄ ꯍꯣꯏꯒꯤ ꯌꯨꯝ ꯆꯪꯐꯝ ꯃꯄꯥ ꯑꯣꯏꯔꯝꯂꯦ ꯃꯤ ꯑꯃ ꯑꯅꯤꯁꯨ ꯒꯥꯔꯤ ꯇꯨꯁꯤꯜꯂꯦ ꯍꯥꯏꯅ ꯆꯪꯁꯤꯟꯕ ꯍꯧꯅꯔꯛꯄꯗ ꯃꯥꯗꯤ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯦꯟꯊꯣꯔꯛꯂꯕꯅꯤ ꯌꯥꯝꯅ ꯊꯨꯅ ꯁꯅꯥꯌꯥꯏꯗ ꯐꯣꯟ ꯇꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯈꯤ ꯁꯅꯥꯌꯥꯏ ꯕꯤꯃꯣꯇꯤꯅ ꯂꯧꯁꯤꯜꯂꯨꯏ ꯏꯊꯛ ꯊꯛꯀꯠꯄ ꯅꯣꯡꯊꯥꯡꯕꯨ ꯑꯍꯜ ꯑꯅꯤꯅ ꯊꯦꯝꯖꯤꯟꯕꯤ ꯁꯅꯥꯌꯥꯏꯒꯤ ꯀꯥꯗ ꯄꯣꯊꯥꯍꯜꯂꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯂꯤꯔꯒ ꯅꯣꯡꯊꯥꯡ ꯀꯞꯄꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯅꯕ ꯍꯣꯠꯅꯔꯛꯏ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯑꯩ ꯁꯤꯗ ꯂꯩꯔꯒꯦ ꯃꯕꯨꯡꯒꯤ ꯃꯑꯣꯡꯃꯛꯅꯤ ꯅꯣꯡꯊꯥꯡꯁꯨ ꯀꯤꯗꯤ ꯀꯤꯕꯅꯤ ꯑꯁꯨꯝꯅ ꯀꯞꯁꯤꯜꯂꯛꯄꯃꯛꯅꯤ ꯕꯤꯃꯣꯇꯤ ꯁꯅꯥꯌꯥꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯕꯤꯃꯣꯇꯤꯅ ꯊꯦꯝꯂꯝꯃꯤ ꯏꯕꯦꯝꯃ ꯀꯔꯤꯝꯇ ꯄꯥꯈꯠꯂꯨꯅꯨꯁꯦ ꯏꯔꯦꯟꯖꯅ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯍꯤꯞꯄꯝꯃꯣ ꯑꯩ ꯅꯃꯥꯗ ꯐꯣꯟ ꯇꯧꯔꯒꯅꯦ ꯋꯥꯔꯤ ꯁꯥꯔꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯣꯡꯊꯥꯡꯁꯨ ꯑꯁꯨꯝꯅ ꯊꯦꯝ ꯊꯝꯗꯨꯅ ꯊꯝꯂꯝꯂꯒ ꯑꯍꯜ ꯑꯅꯤ ꯊꯣꯔꯛꯂꯦ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯨꯗ ꯐꯝꯂꯒ ꯋꯥ ꯈꯟꯅꯔꯛꯏ ꯁꯅꯥꯌꯥꯏꯅ ꯃꯃꯥꯗ ꯐꯣꯟ ꯑꯃꯨꯛꯇꯪ ꯇꯧꯈꯤꯕꯅ ꯐꯕꯅꯤ ꯕꯤꯃꯣꯇꯤꯅ ꯏꯆꯦꯒ ꯑꯣꯏꯅ ꯐꯖꯅ ꯁꯥꯟꯅꯕꯤꯔꯣ ꯉꯥꯛꯇꯪ ꯂꯥꯛꯄ ꯌꯥꯕ꯭ꯔꯅ ꯌꯦꯡꯉꯣ ꯍꯥꯏꯕꯤꯈ꯭ꯔꯣ ꯑꯁꯤ ꯈꯟꯅꯗꯨꯅ ꯁꯅꯥꯌꯥꯏꯅ ꯉꯥꯟꯕꯤꯗ ꯐꯣꯟ ꯇꯧꯏ ꯁꯨꯃꯥꯏ ꯇꯧꯔꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯉꯥꯟꯕꯤꯗꯤ ꯈꯣꯟꯖꯦꯜ ꯅꯤꯛꯈ꯭ꯔꯦ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯕꯒꯤ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯌꯨꯝꯁꯤꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯕꯨꯡꯅꯁꯨꯅꯦ ꯃꯥꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯋꯥ ꯊꯣꯛꯏ ꯍꯥꯟꯅꯗꯒꯤ ꯅꯣꯏꯅ ꯅꯆꯥꯅ ꯑꯃꯨꯛ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯏ ꯎꯁꯤꯠ ꯊꯑꯣꯏꯗꯦ ꯍꯥꯏꯗꯅ ꯁꯥꯎꯗꯨꯅ ꯂꯩꯈꯤꯕꯅꯤ ꯁꯩꯕꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯁꯅꯥꯌꯥꯏꯅ ꯉꯥꯟꯕꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯐꯤꯔꯦꯞꯄꯁꯤꯅ ꯉꯥꯡꯅꯕ ꯌꯥꯗꯕꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯃꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯅꯝꯐꯨ ꯇꯧꯕꯁꯨ ꯉꯝꯗꯦꯅꯦꯍꯦ ꯍꯧꯖꯤꯛ ꯑꯉꯥꯡꯗꯣ ꯊꯤꯜꯂꯛꯈꯤꯅꯨ ꯏꯆꯦ ꯃꯕꯨꯡꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯅꯣꯏꯅ ꯐꯅꯕ ꯁꯤꯟꯈ꯭ꯔꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯅꯥꯌꯥꯏꯗꯤ ꯀꯩꯅꯣ ꯃꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯏ ꯕꯤꯃꯣꯇꯤꯁꯨ ꯁꯥꯎꯔꯞꯅ ꯍꯥꯏ ꯏꯆꯦ ꯉꯁꯤꯁꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ ꯆꯠꯍꯟꯈ꯭ꯔꯒꯨꯝꯁꯤ ꯃꯥꯏꯅ ꯌꯥꯖꯅꯤ ꯁꯤꯒꯤ ꯐꯤꯕꯝ ꯌꯧꯔꯒꯕꯣ ꯃꯣꯏ ꯇꯥꯃꯣꯗ ꯍꯥꯏꯔꯨꯈꯤꯒꯦ ꯂꯥꯟꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯜꯂꯕꯅꯤ ꯃꯕꯨꯡꯅ ꯁꯥꯎꯔꯤꯗꯣ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ ꯋꯥꯊꯣꯛꯁꯦ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯣꯏꯅ ꯂꯩꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯦꯟꯕꯁꯨ ꯍꯧꯅꯗꯦ ꯐꯅꯕ ꯁꯤꯟꯕ ꯇꯥꯔꯦꯗꯅ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯑꯩꯈꯣꯏꯅ ꯀꯥꯏꯍꯧꯔꯕꯅꯤ ꯏꯆꯥ ꯏꯃꯧ ꯑꯣꯏꯔꯒꯦꯅ ꯁꯅꯥꯌꯥꯏꯗꯤ ꯃꯆꯥꯒꯤ ꯃꯇꯧꯃꯛꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯕꯤꯃꯣꯇꯤꯅ ꯍꯥꯏꯕ ꯋꯥ ꯌꯥꯕꯁꯨ ꯀꯤꯔꯦ ꯑꯗꯨꯒ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯁꯪꯗ ꯂꯦꯞꯄꯤ ꯇꯧꯁꯤꯜꯂꯤ ꯍꯥꯏꯅ ꯂꯥꯟꯅ ꯄꯨꯈꯤꯗ꯭ꯔꯥ ꯄꯥꯈꯠꯄꯁꯨ ꯄꯣꯛꯏ ꯈꯨꯗꯛꯇꯨꯗ ꯚꯥꯅꯨ ꯀꯧꯈꯤ ꯀꯨꯟꯖꯣꯗꯁꯨ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯐꯝꯂꯤꯉꯩ ꯚꯥꯅꯨꯅ ꯏꯃꯨꯡꯗ ꯅꯣꯡꯊꯥꯡ ꯎꯅꯕ ꯆꯪꯈ꯭ꯔꯤꯉꯩ ꯐꯤꯔꯦꯞꯄꯅ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯚꯥꯅꯨꯅ ꯃꯈꯥ ꯇꯥꯔꯛꯄ ꯋꯥ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯃꯈꯥ ꯇꯥꯅ ꯐꯤꯔꯦꯞꯄ ꯌꯦꯡꯉꯣꯏ ꯅꯣꯡꯊꯥꯡꯒꯤ ꯃꯇꯧꯁꯦ ꯌꯥꯝꯅ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯃꯣꯏ ꯑꯅ ꯇꯧꯔ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯗꯣꯝꯆꯥ ꯐꯤꯔꯦꯞꯄ ꯈꯪꯐꯤꯡ ꯐꯤꯡꯒꯠꯂꯛꯂꯒ ꯀꯥ ꯌꯧꯔꯝꯗ ꯃꯄꯥꯂꯣꯝꯗ ꯊꯣꯔꯛꯏ ꯚꯥꯅꯨꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯨꯡꯗ ꯏꯟꯅꯔꯛꯏ ꯐꯤꯔꯦꯞꯄ ꯃꯥꯡꯒꯣꯜꯗ ꯄꯨꯂꯞ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯅꯕ ꯍꯣꯠꯅꯩꯁꯦ ꯅꯣꯏ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯌꯥꯝ ꯄꯥꯝꯒꯦ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯅꯣꯡꯊꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯤꯔꯦꯞꯄ ꯉꯥꯏꯈꯣ ꯍꯥꯏꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯒꯤ ꯌꯥꯛꯂꯕ ꯈꯣꯡꯀꯥꯞ ꯀꯅꯥꯅꯁꯨ ꯇꯥꯟꯅꯕ ꯉꯝꯗ꯭ꯔꯦ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯄꯨꯅꯥ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯄꯥꯟꯗꯅ ꯊꯣꯡ ꯍꯥꯡꯉꯨ ꯂꯥꯎꯔꯤ ꯅꯣꯡꯊꯥꯡ ꯏꯀꯤ ꯀꯤꯅ ꯍꯤꯞꯂꯝꯕ ꯄꯨꯛ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗꯒꯤ ꯍꯔꯥꯎꯅ ꯆꯣꯡꯊꯔꯛꯏ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯄꯗ ꯐꯤꯔꯦꯞꯄ ꯈꯣꯡꯐꯝ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯈꯤ
ꯃꯇꯧꯗꯨꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯁꯞꯂꯦꯞꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯐꯤꯔꯦꯞꯄ ꯄꯤꯁꯨꯝ ꯈꯔ ꯁꯨꯛꯇꯨꯅ ꯐꯤꯔꯦꯞꯄꯅ ꯅꯉꯣꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯨꯃꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯒꯤ ꯏꯖꯠꯇ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯕꯨ ꯅꯁꯥꯒꯤ ꯈꯛ ꯈꯜꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯟꯒꯅꯨ ꯅꯣꯡꯊꯥꯡ ꯃꯄꯤ ꯁꯤꯟꯊꯩ ꯆꯤꯟꯕꯥꯜ ꯈꯛ ꯈꯞ ꯈꯞ ꯆꯤꯡꯂꯒ ꯐꯤꯔꯦꯞꯄꯗ ꯋꯥꯔꯧꯅ ꯌꯦꯡꯉꯤ ꯑꯩꯒꯤꯗꯃꯛ ꯅꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃꯛ ꯄꯛꯄ ꯉꯝꯗꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯐꯤꯔꯦꯞꯄꯒꯤ ꯋꯥꯍꯩꯗꯨ ꯀꯟꯃꯜꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯍꯦꯟꯅ ꯅꯥꯟꯊꯗꯨꯅ ꯀꯞꯄꯤ ꯐꯤꯔꯦꯞꯄ ꯁꯣꯔ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯊꯔꯒ ꯅꯝꯍꯥꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯈꯟꯒꯅꯨ ꯒꯦꯁ ꯑꯃ ꯑꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯃꯤꯀꯨꯞ ꯑꯃꯅꯤ ꯐꯝꯃꯤꯟꯅꯕꯒꯤ ꯐꯤꯗꯥ ꯅꯠꯇꯅ ꯑꯩꯒꯤ ꯌꯨꯝ ꯑꯩꯒꯤ ꯔꯨꯝ ꯑꯀꯄꯥꯏ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯍꯥꯟꯅꯅ ꯃꯄꯨ ꯄꯥꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯐꯤꯔꯦꯞꯄ ꯈꯣꯟꯐꯝ ꯍꯣꯡꯂꯒ ꯇꯞꯅ ꯅꯣꯡꯊꯥꯡ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇ ꯅꯠꯇꯦ ꯕꯥꯞ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯕꯥꯞ ꯁꯨꯝ ꯇꯥꯔꯛꯇ꯭ꯔꯗꯤ ꯅꯪ ꯆꯣꯞꯀꯦꯗꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯔꯗ ꯄꯔꯁꯟ ꯑꯣꯏꯒꯦ ꯍꯥꯏꯕ ꯈꯛ ꯈꯟꯒꯅꯨ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯂꯩꯔꯦ ꯈꯪꯉꯕ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯏꯁꯦ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯑꯝꯕ ꯅꯠꯇꯕ꯭ꯔꯣ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯆꯩꯈꯤ ꯑꯩꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯀꯩ ꯊꯣꯛꯄ ꯊꯣꯛꯇꯕ ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗ ꯑꯇꯣꯞꯄ ꯃꯤꯁꯛ ꯅꯪꯅ ꯌꯥꯎꯁꯤꯜꯂꯛꯄꯗꯨꯗꯤ ꯌꯨꯝ ꯊꯨꯒꯥꯏꯔꯛꯀꯦ ꯍꯥꯏꯕꯅꯤ ꯅꯣꯡꯊꯥꯡ ꯅꯪꯒꯤ ꯑꯍꯦꯟꯕ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯎ ꯍꯧꯖꯤꯛꯁꯨ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯇꯣꯞꯄ ꯑꯅꯧꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯂꯩꯇꯦ ꯊꯤꯡꯖꯤꯜꯂꯝꯕ ꯊꯣꯡ ꯍꯥꯡꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯇꯨ ꯇꯇꯨ ꯂꯦꯞꯂꯝꯃꯤ ꯐꯤꯔꯦꯞꯄꯅ ꯕꯤꯃꯣꯇꯤꯗ ꯌꯦꯡꯂꯒ ꯏꯗꯣꯝꯆꯥ ꯅꯣꯡꯊꯥꯡꯁꯤ ꯏꯔꯦꯟꯖꯅ ꯃꯌꯨꯝ ꯐꯥꯎꯕ ꯏꯗꯣꯝꯆꯥ ꯑꯅꯤꯅ ꯊꯤꯟꯕꯤꯔꯒ ꯏꯔꯦꯟꯖꯅ ꯁꯤꯟꯅꯕꯤꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯐꯤꯔꯦꯞꯄ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯄꯟꯊꯔꯝꯕ ꯇꯧꯗꯅ ꯌꯨꯝꯗꯨꯗꯒꯤ ꯍꯜꯂꯒ ꯊꯣꯛꯈꯤ ꯉꯥꯏꯈꯣ ꯍꯥꯏꯅ ꯀꯅꯥꯅ ꯈꯥꯝꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯐꯤꯔꯦꯞꯄꯒꯤ ꯑꯁꯥꯎꯕ ꯑꯅꯝ ꯀꯟꯕ ꯃꯌꯥꯝꯅ ꯍꯪꯒꯠꯂꯒ ꯉꯥꯡꯕ ꯉꯝꯂꯣꯏꯗꯕ ꯃꯤꯠꯌꯦꯡ ꯈꯣꯟꯐꯝ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯟꯅꯗꯤ ꯊꯑꯣꯏꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝꯅ ꯆꯩꯕ ꯉꯥꯡꯕ ꯊꯩ ꯊꯩꯗꯨꯅ ꯆꯠꯆꯕꯅꯤ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯊꯧꯔꯕ ꯋꯥꯍꯩ ꯑꯃ ꯑꯅꯤꯈꯛ ꯍꯥꯏꯔꯝꯕꯗ ꯊꯧꯅꯥ ꯂꯩꯔꯝꯕ ꯑꯍꯜꯁꯤꯡ ꯃꯌꯥ ꯀꯨꯝꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯥꯏꯅꯤ ꯑꯦꯔꯣꯟ ꯕꯦꯠꯇꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯅꯤꯡꯉꯣꯜꯗ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯟꯈ꯭ꯔꯦ Can I call you? ꯅꯤꯡꯉꯣꯜꯒꯤ ꯔꯤꯄ꯭ꯂꯥꯏ ꯊꯨꯅ ꯂꯥꯛꯏ ꯌꯥꯏꯌꯦ ꯑꯦꯔꯣꯟ ꯆꯤꯝꯕꯥꯜꯗ ꯅꯣꯛꯃꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯅꯤꯡꯉꯣꯜꯗ ꯇꯧꯁꯤꯜꯂꯤ ꯔꯤꯡ ꯆꯠꯄꯒ ꯅꯥꯀꯣꯡꯗ ꯍꯥꯞꯀꯠꯈ꯭ꯔꯦ ꯀꯨꯏꯅ ꯈꯤꯡꯍꯜꯂꯨꯕ ꯇꯧꯗ ꯅꯤꯡꯉꯣꯜꯁꯨ ꯄꯥꯏꯈꯠꯂꯛꯏ ꯄꯥꯏꯔꯛꯄꯒꯤ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯕ ꯑꯣꯏꯔꯕꯁꯨ ꯈꯔ ꯈꯧꯇꯛꯅꯔꯤ ꯑꯅꯤꯃꯛ ꯀꯥ ꯍꯦꯟꯅ ꯏꯀꯥꯏꯔꯤꯕꯅ ꯅꯤꯡꯉꯣꯜꯅꯤ ꯑꯦꯔꯣꯟꯒꯤ ꯃꯃꯥꯡꯗ ꯃꯥꯂꯌꯥꯅ ꯎꯠꯈꯤꯕ ꯃꯑꯣꯡꯗꯣ ꯃꯥꯅꯇ ꯁꯨꯝ ꯏꯀꯥꯏꯖꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯗ ꯏꯃꯥꯅ ꯊꯣꯡꯕꯅꯤ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯩ ꯆꯪꯗ꯭ꯔꯤꯉꯩ ꯏꯆꯝ ꯆꯝꯅ ꯊꯦꯡꯅꯁꯦ ꯑꯩꯁꯨ ꯄꯥꯛꯅ ꯊꯣꯛꯂꯛꯀꯗꯕ ꯃꯥꯟꯗꯦ ꯌꯥꯗꯣꯏꯔꯣ ꯅꯪꯒꯤ ꯐꯔꯛ ꯇꯥꯒꯗꯧꯕ ꯂꯩꯔꯁꯨ ꯀꯣꯏꯒꯅꯨ ꯍꯥꯏꯌꯣ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇ ꯎꯗꯦ ꯅꯪ ꯁꯨꯇꯤꯁꯦ ꯍꯟꯗꯛ ꯈꯛ ꯊꯣꯛꯂꯛꯄ꯭ꯔꯥ ꯁꯨꯇꯤ ꯂꯧꯔꯒ ꯊꯣꯔꯛꯄꯅꯤ ꯑꯗꯨꯝ ꯊꯕꯛꯇꯨ ꯇꯣꯛꯂꯦ ꯍꯟꯗꯛ ꯆꯪꯗꯣꯏꯁꯤꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯗ ꯖꯣꯏꯟ ꯇꯧꯅꯕꯅꯤ ꯃꯈꯥ ꯇꯥꯅ ꯅꯣꯛꯃꯤ ꯊꯥꯏꯅ ꯏꯕꯥꯅꯤ ꯈꯠꯅꯈꯤꯕ ꯅꯪꯒꯤ ꯏꯁꯧ ꯈꯨꯂꯥꯡ ꯃꯌꯥꯝꯗꯣ ꯃꯧ ꯑꯣꯏꯔꯝꯕꯒꯤꯔ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯥꯝ ꯍꯣꯡꯉꯦ ꯀꯨꯜ ꯑꯦꯟ ꯀꯥꯝꯗ ꯂꯩꯔꯝꯃꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯅꯪꯅꯤ ꯍꯥꯏꯕ ꯐꯥꯎ ꯊꯥꯖꯔꯨꯗ꯭ꯔꯦ ꯅꯤꯡꯉꯣꯜꯁꯨ ꯇꯞꯅ ꯅꯣꯛꯂꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯈꯜ ꯍꯥꯏꯕ ꯑꯁꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯐꯤꯖꯣꯜ ꯑꯣꯏꯅ ꯍꯣꯡꯗꯨꯅ ꯊꯣꯟꯕꯤꯔꯛꯄꯗ ꯑꯩꯁꯨ ꯍꯣꯡꯗꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯁꯨꯇꯤ ꯊꯣꯛꯂꯛꯑꯝꯕꯅꯤ ꯅꯪꯅ ꯂꯨꯍꯣꯡꯈꯤꯕ ꯆꯍꯤꯗꯣ ꯑꯗꯨꯗꯩ ꯁꯨꯇꯤ ꯆꯪꯕꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛ ꯃꯔꯨꯞꯁꯤꯡ ꯃꯤꯁ ꯇꯧꯔꯛꯄꯒꯤ ꯊꯣꯔꯛꯄꯅꯤ ꯍꯟꯗꯛ ꯊꯣꯔꯛꯄꯗ ꯕꯣꯔꯤꯁ ꯐꯤꯔꯦꯞꯄꯁꯨ ꯂꯣꯏꯅ ꯀꯧꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯁꯨ ꯊꯦꯡꯅꯔꯦ ꯐꯤꯔꯦꯞꯄꯒ ꯈꯠꯅꯕꯗꯤ ꯈꯪꯍꯧꯏ ꯕꯣꯔꯤꯁ ꯅꯕꯥꯅꯤꯅ ꯀꯃꯥꯏꯅ ꯑꯩꯅ ꯐꯣꯟ ꯅꯝꯕꯔ ꯁꯤꯜꯂꯒ ꯃꯣꯏꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯂꯩꯈꯤꯕꯒꯤ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯍꯪꯉꯛꯑꯕꯅꯤꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯣꯔꯥ ꯍꯥꯏꯗ꯭ꯔꯗꯤ ꯂꯣꯠꯀꯦ ꯍꯥꯏꯔꯣ ꯇꯁꯦꯡꯕꯗꯤ ꯁꯨꯇꯤ ꯊꯣꯔꯛꯄꯗꯣ
nanaakta chelakkhibani aduga nangi luhongbagi mamto khanba oina oraga halakhibani mari mayam se loina thadatlamlaga handuna suti loiduna changi adudagi adum tholakhidre aigi thamoina matamduda kaikhrabasu nangbudi yaifabi oyo haina ningzakhibani ningol mapi ira thangki Aaron sa tofam khanguda ngihak tumin na chap mari lepnakhi ichi chiklaba mikupto nahawnana Aaron na thugairei ningol nang firib ama laurabra firib ti kuire mana khaina se haiba yajaduna leire waloina dana leibasiso mana hanjin yetuna leirani adudi yam laiba wani walo shinaba haibase nangi raini mana ngamoi haina chenba yaroi imana aigi punsi lek hatana manglabanina matang ngai kisi sel khara lahoraga aigi tungi khara thamsil haunaba hai sel se izat ki mamalni hairaga ningol da tumin laikibada Aaron nungsa sor ama holai amuksu hai aina chachkhraga nang aibu halak haningbra kaigi halak haningdoino nangna nungaina mafamduda laikibado aigi su nungaibani aduna nangi apamara ningowa thainaba hotnarai mane nangna koina chatpa phangbudo ai kalai aina pahambase malem sinba thongna koina chatpaduni amuktang pokpa mapokni wal tour tawraga leinigbani wahi si haikhraga tuminna kappa thingi nungsi uningi lako suti toina tholakho haibo hai ase haininglabasu mahumana pakhang mangonda yumpan bahaibado khunai asida chatnadaba magum kizai yum amana harau yarakadaba maris oiroi khangi nupi thiruraba nupana laisabi ama laukhibadi kaisu hainade aduga mau amana pakhangda leiba haiba asimadi phazadaba thabak oina ngangnabi awangba pal ama oigani soidanama magi wahina Aaron gi thamoi su sokhankhre adubo chimbalda nokphet tawraga aina phazaba mafam khoiba chatpada nangoda video call tawrake ningol su noklaga hoi amobina kawrai chak loire chak loira male chathokige thamage ko haidana phone kakre Aaron su mamai mamit maksinna ui ongi ningol da naksinna ningbagi wakhal poktre haiba khanglakpada ka hina masado chokthari phone do famung nakanda thamkhraga makhut anina mompakta namlaga mamai non thaduna leiringi mapa changlei machagi moong mato mapa sunungaite thoin hangjin basungam dala khibani machasi maning thongdaba amana waduna leire hairaba simadi khangi manakta phamtharakpada Aaron masa lenglei kishona tapna kaidore nangbo kuire nangna sumaina leikhala ise ichabu kaidorage Aaron mapada yenglaga tapna pabung kisorso lumna machawa yenglaga hayone chimal irum lumna sagai olaba mapuroibaga khainaraklaba nupi ama aina yumsigini haiduna pusilakpada imungsina mahabaloksin mangamgadra mapado tingak machada yengi Aaron mamit ingangangna maruluk thaki kisor machagi lengsumda popo phuraga ichana khanduna puraklaba nupido afaba misak soidana oiragani ipana thazai afaba misak amabo karige khoini yaroidorino mapagi wahida mapi sinthai Aaron makhutna mapi dai thokre kisorna machabu tapna konsinbi nupiduna mayum pan kibagira nangna su kuibase manipur tholaktana lei kibase Aaron mapabu china konsili kaplaga ai hanjin mahabu kaungda muhana bani ngamtre papu ai mahabu kauthok paidre thamoina singna lachaba misakna magi oiba yararoi khanglakpa mikupta
ꯍꯤꯅ ꯃꯥꯕꯨ ꯃꯅꯥꯛꯇ ꯊꯝꯅꯤꯡꯕ ꯍꯦꯜꯂꯛꯏ, ꯍꯤꯅꯁꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ꯫ ꯁꯥꯡꯂꯕ ꯆꯍꯤ ꯑꯁꯦ ꯀꯝꯗꯧꯅ ꯃꯍꯥꯛꯀ ꯂꯥꯞꯅꯗꯨꯅ ꯍꯤꯡꯕ ꯉꯝꯂꯛꯈꯤꯕ ꯈꯜꯂꯛꯄꯗ ꯃꯁꯥ ꯃꯇꯣꯝꯇ ꯇꯨ ꯆꯨꯡꯕꯁꯨ ꯄꯣꯛꯂꯨꯔꯦ꯫ ꯃꯄꯥ ꯃꯥꯁꯨ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯗꯨꯅ ꯂꯩꯈꯥ ꯇꯥꯅ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯌꯦꯡꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯃꯆꯥꯒꯤ ꯐꯤꯕꯝ ꯎꯈꯤꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯁꯨ ꯃꯦꯟꯃꯥꯟ ꯇꯥꯅꯗꯦ, ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯌꯥꯏꯁꯨ ꯐꯤꯔꯦꯞꯄꯗ ꯈꯧꯇꯛꯅꯔꯦ, ꯋꯥ ꯉꯥꯡꯕ ꯀꯤꯔꯦ꯫ ꯐꯤꯔꯦꯞꯄ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯁꯅꯥꯌꯥꯏ ꯎꯪꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯝꯃꯤ꯫ ꯃꯆꯥ ꯆꯪꯉꯛꯄꯒꯤ ꯁꯃꯤꯜꯗ ꯍꯪꯀꯠꯅ ꯌꯦꯡꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯄꯣꯀꯦꯠ ꯑꯅꯤꯗ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃ ꯍꯨꯝꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯔꯦ꯫ ꯀꯅꯥꯅ ꯍꯧꯗꯣꯔꯛꯑꯒꯅꯣ ꯏꯃꯥꯅ ꯅꯣꯡꯊꯥꯡꯁꯤꯗ ꯊꯝꯒꯦ ꯈꯜꯂꯣꯏꯁꯦ? ꯁꯅꯥꯌꯥꯏ ꯇꯞꯅ, ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯐꯤꯔꯦꯞꯄ꯫ ꯐꯤꯔꯦꯞꯄ ꯈꯤꯔꯨꯝ ꯅꯣꯛꯂꯒ ꯃꯃꯥꯗ ꯇꯞꯅ ꯌꯦꯡꯉꯤ꯫ ꯅꯣꯏꯅ ꯐꯅꯕ ꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯔꯥꯎꯕ ꯍꯔꯥꯎꯗꯕꯗꯤ ꯈꯪꯗꯦ ꯅꯠꯇ꯭ꯔ ꯏꯃꯥ? ꯑꯩꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯕꯗ ꯏꯃꯥ ꯍꯣꯏ ꯍꯔꯥꯎꯒꯅꯤ꯫ ꯑꯩꯗꯤ ꯍꯔꯥꯎꯕ ꯐꯥꯎꯔꯣꯏ, ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯂꯣꯏ꯫ ꯁꯤꯕꯨ ꯑꯩꯒꯤ ꯐꯅꯕ꯭ꯔꯥ? ꯑꯩꯒꯤ ꯐꯅꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯁꯅꯥꯌꯥꯏ ꯅꯣꯟꯈꯠꯂꯛꯏ꯫ ꯅꯪꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯥ? ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯁꯥ, ꯅꯪꯒꯤ ꯏꯟꯗꯣꯝꯆꯥꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯐꯠꯇꯅꯕ ꯈꯛ ꯇꯧꯗꯕꯅꯤ꯫ ꯁꯤꯃꯇꯪ ꯏꯟꯕꯗ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯁꯣꯛꯀꯗꯒꯦ? ꯐꯤꯔꯦꯞꯄ ꯁꯥꯎꯗꯦ, ꯇꯞꯅ ꯏꯪꯅ ꯃꯃꯥꯗ ꯋꯥꯍꯪ ꯍꯪꯕ ꯃꯤꯠꯌꯦꯡꯗ ꯃꯤꯠꯆꯥꯟꯅꯗꯨꯅ ꯍꯥꯏ꯫ ꯇꯥꯝꯅꯥꯒ ꯑꯩꯒ ꯀꯥꯏꯅꯈꯤꯕꯁꯨ ꯄꯥꯕꯨꯡꯆꯥꯒ ꯏꯟꯗꯣꯝꯆꯥꯒꯅꯅꯤ꯫ ꯄꯥꯕꯨꯡꯆꯥꯅ ꯄꯥꯝꯗꯕꯗꯣ ꯏꯟꯗꯣꯝꯆꯥꯅ ꯐꯨꯗꯣꯛꯄꯅꯤ꯫ ꯄꯥꯝꯗꯕꯒꯤ ꯃꯔꯝꯅ ꯄꯥꯕꯨꯡꯆꯥꯅ ꯇꯥꯝꯅꯥꯒꯤ ꯃꯃꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯎꯔꯛꯂꯦ, ꯑꯗꯨꯅ ꯁꯝꯅꯅꯤꯡꯗꯦ꯫ ꯁꯅꯥꯌꯥꯏ ꯈꯨꯝꯕ ꯉꯝꯗꯦ, ꯐꯤꯔꯦꯞꯄꯁꯨ ꯃꯈꯥ ꯇꯥꯏ꯫ ꯇꯥꯝꯅꯥꯒꯤ ꯃꯃꯥꯅ ꯐꯠꯇꯕꯒꯤ ꯆꯩꯊꯦꯡ ꯀꯩꯒꯤ ꯇꯥꯝꯅꯥꯅ ꯐꯪꯗꯣꯏꯅꯣ? ꯃꯃꯥꯗꯨꯅ ꯐꯠꯇ꯭ꯔꯒ ꯃꯆꯥꯁꯨ ꯐꯠꯇꯕ ꯃꯃꯥꯗꯨꯒꯨꯝ ꯎꯕꯗꯨꯗꯤ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ? ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯔꯦ, ꯄꯥꯝꯃꯦ ꯍꯥꯏꯅ ꯄꯨꯔꯛꯂꯕ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯄꯥꯕꯨꯡꯆꯥ ꯍꯣꯏꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯇꯥꯝꯅꯥꯒ ꯑꯩꯒ ꯀꯥꯏꯅꯕꯒꯤ ꯃꯔꯝ ꯏꯃꯨꯡ ꯑꯁꯤꯅꯅꯤ꯫ ꯅꯈꯣꯏꯅ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯃꯇꯝꯗꯨꯗ ꯂꯧꯁꯤꯟꯕꯤꯔꯝꯂꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯅꯈꯣꯏꯅꯅꯤ ꯍꯥꯏꯅ ꯉꯁꯤꯐꯥꯎ ꯆꯩꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯅꯥꯌꯥꯏ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯆꯥꯒꯤ ꯑꯆꯨꯝꯕ ꯋꯥꯗ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯀꯌꯥꯁꯨ ꯂꯩꯗꯨꯅ ꯉꯥꯡꯉꯤ꯫ ꯅꯪꯅ ꯇꯥꯝꯅꯥꯅ ꯂꯣꯏꯔꯦ ꯆꯠꯈ꯭ꯔꯒ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯈꯪꯗꯅ ꯑꯩꯅ ꯂꯦꯟꯈꯤꯕꯅꯤ ꯐꯤꯔꯦꯞꯄ꯫ ꯅꯪ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏꯗꯤ ꯅꯤꯡꯁꯤꯡꯈꯤꯗꯦ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯑꯩꯗꯤ ꯂꯦꯞꯈꯤꯕꯅꯤ꯫ ꯑꯩꯅ ꯂꯧꯔꯅꯤ ꯄꯨꯔꯛꯑꯕ ꯅꯨꯄꯤꯗꯣ ꯃꯌꯥꯝꯅ ꯏꯟꯊꯣꯛꯂꯦ ꯍꯥꯏꯅ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯨꯡꯆꯥ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯂꯃꯈꯥꯡꯗ ꯍꯨꯟꯗꯣꯛꯑꯝꯃꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯪꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯅꯔꯜ ꯅꯊꯨꯝ ꯄꯨꯔꯒ ꯃꯥꯡꯈꯤꯕꯗꯨꯗꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯃꯇꯝꯗꯨꯗ ꯑꯩꯅꯅꯦ ꯅꯪꯕꯨ ꯏꯁꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯤꯖꯤꯗ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯄꯨꯔꯛꯈꯤꯕ꯫ ꯏꯃꯥ, ꯏꯃꯥꯅ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯅ ꯇꯥꯝꯅꯥꯗ ꯁꯥꯎꯔꯤ, ꯋꯥꯔꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯁꯥꯠꯆꯕ ꯁꯤꯡꯉꯦꯜ ꯑꯃ ꯄꯠꯊꯠꯂꯒ ꯄꯨꯔꯛꯇꯨꯅ ꯃꯥꯡꯍꯜꯂꯝꯂꯤꯕꯁꯤꯗꯤ ꯑꯩꯁꯨ ꯂꯥꯜꯂꯤꯅꯦ꯫ ꯃꯥꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯕꯨ ꯇꯨꯀꯠꯆꯔꯝꯒꯅꯤ, ꯁꯥꯎꯔꯝꯒꯅꯤ꯫ ꯁꯣꯔ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯈꯣꯟꯖꯦꯜ ꯍꯣꯡꯉꯛꯏ꯫ ꯍꯧꯈꯤꯕ ꯋꯥꯔꯤ ꯅꯩꯅꯔꯒ ꯀꯩꯕꯨ ꯀꯥꯟꯅꯒꯗꯒꯦ? ꯑꯩꯒꯤꯁꯨ ꯃꯥꯒꯤꯁꯨ ꯄꯨꯝꯅꯃꯛꯀꯤ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯗꯨ ꯅꯩꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯆꯍꯤ ꯁꯥꯡꯅ ꯃꯥꯒ ꯂꯥꯞꯅꯔꯨꯔꯕꯁꯨ ꯃꯥꯒ ꯀꯥꯏꯅꯒꯦ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯐꯤꯔꯦꯞꯄ, ꯅꯪ ꯑꯩꯈꯣꯏꯒꯤꯗꯤ ꯈꯟꯗ ꯇꯥꯝꯅꯥꯒꯤ ꯈꯛ ꯈꯜꯂꯒ ꯌꯥꯔꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯝ ꯇꯥꯝꯅꯥꯕꯨ ꯋꯥꯔꯧꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯁꯦ? ꯍꯧꯈꯤꯕ ꯋꯥ ꯇꯣꯛꯂꯣꯕ ꯏꯃꯥ꯫ ꯁꯅꯥꯌꯥꯏ ꯄꯦꯟꯗꯅ ꯀꯞꯄꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯇꯞꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯁꯅꯥꯌꯥꯏꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨꯗ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯆꯦꯠꯅ ꯄꯥꯏꯔꯒ ꯈꯣ ꯀꯨꯟꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯈꯠꯂꯛꯏ꯫ ꯏꯃꯥ, ꯃꯥꯅ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯈꯤꯕ, ꯂꯣꯠꯈꯤꯕ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯣ꯫ ꯇꯥꯝꯅꯥ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯗꯦ꯫
ꯑꯩꯒꯤꯗꯃꯛ ꯃꯥ ꯍꯤꯡꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯅꯣꯏꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯎꯕꯗꯣ ꯎꯒꯅꯨ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯑꯅꯤ ꯌꯣꯛꯇꯨꯅ ꯍꯤꯡꯂꯝꯂꯤꯕꯁꯤꯗ ꯑꯩ ꯄꯥꯞ ꯇꯧ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ ꯁꯅꯥꯌꯥꯏ ꯀꯞꯂꯝꯕ ꯆꯞ ꯂꯦꯞꯂꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯐꯤꯔꯦꯞꯄꯗ ꯆꯞ ꯌꯨꯡꯅ ꯌꯦꯡꯉꯤ ꯐꯤꯔꯦꯞꯄ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯆꯤꯝꯕꯥ ꯆꯞꯁꯤꯟꯅꯗꯨꯅ ꯅꯧꯊꯔꯛꯂꯤꯕ ꯄꯨꯛꯅꯤꯡ ꯐꯥꯖꯤꯜꯂꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯐꯨꯏꯅ ꯍꯣꯜꯂꯒ ꯆꯤꯝꯕꯥꯜ ꯅꯥꯝꯃ ꯆꯤꯡꯂꯞ ꯇꯥꯝꯅꯥꯕꯨ ꯅꯨꯡꯁꯤꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥꯅ ꯑꯩꯈꯛ ꯌꯣꯛꯂꯛꯄꯗ ꯀꯌꯥ ꯋꯥꯏ ꯍꯥꯏꯕ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯈ꯭ꯔꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯏꯃꯥꯅ ꯁꯦꯜ ꯊꯣꯛꯇ꯭ꯔꯤꯉꯩ ꯄꯥꯕꯨꯡꯆꯥꯗ ꯑꯋꯥꯠꯄ ꯂꯣꯏꯅ ꯍꯥꯏꯕꯁꯨ ꯏꯀꯥꯏꯈꯤꯕꯒꯤ ꯑꯩꯒꯤ ꯁꯪꯒꯣꯝ ꯂꯩꯕ ꯐꯔꯛ ꯇꯥꯔꯛꯄ ꯃꯇꯥꯡꯗ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯄꯤ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯅ ꯄꯨꯛ ꯆꯥꯎꯕꯅꯤꯅ ꯄꯨꯛ ꯊꯟꯗꯕꯒꯤ ꯍꯪꯉꯥ ꯍꯪꯉꯥ ꯀꯞꯄꯗ ꯏꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯒꯤ ꯋꯥꯔꯤꯁꯨ ꯑꯩꯉꯣꯟꯗ ꯅꯄꯤ ꯇꯥꯅ ꯂꯤꯈꯤꯕ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯐꯤꯔꯦꯞꯄ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯏ ꯃꯥꯗꯤ ꯑꯩꯒꯨꯝꯕꯅꯁꯨ ꯑꯅꯤꯅꯤ ꯑꯗꯨꯁꯨ ꯄꯥꯕꯨꯡꯆꯥꯒꯨꯝꯕ ꯆꯪ ꯊꯧꯔꯕ ꯃꯤꯁꯛ ꯑꯃ ꯐꯥꯎꯕꯅ ꯑꯋꯥꯠꯄ ꯃꯆꯥ ꯑꯃꯠꯇꯁꯨ ꯍꯪꯕꯤꯅꯕ ꯂꯩꯇ ꯑꯩꯒꯤꯗꯃꯛ ꯍꯤꯡꯗꯨꯅ ꯑꯩꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯥꯅ ꯍꯤꯡꯂꯝꯕꯅꯤ ꯏꯃꯥ ꯁꯅꯥꯌꯥꯏ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯦꯟꯅ ꯀꯞꯈ꯭ꯔꯦ ꯐꯤꯔꯦꯞꯄ ꯁꯣꯔ ꯆꯣꯛꯊꯅ ꯍꯣꯜꯂꯒ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯥꯅ ꯋꯥꯔꯝꯒꯗꯕ ꯄꯨꯝꯅꯃꯛ ꯏꯁꯥꯗ ꯆꯤꯡꯁꯤꯜꯂꯛꯄꯗ ꯑꯩ ꯀꯞꯈꯤꯕꯅꯤ ꯑꯁꯨꯛ ꯊꯧꯅꯥ ꯂꯩꯅ ꯀꯜꯂꯕ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯁꯤꯗ ꯃꯥꯅ ꯂꯦꯞꯂꯝꯕ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯁꯤꯜꯂꯤ ꯐꯤꯔꯦꯞꯄ ꯏꯇꯦ ꯇꯦꯔꯝꯕ ꯁꯣꯜꯂꯝꯕ ꯊꯦꯝꯖꯤꯟꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯏ ꯃꯣꯕꯥꯏꯜ ꯄꯣꯀꯦꯠꯇꯒꯤ ꯍꯨꯝꯖꯤꯜꯂꯨꯔꯒ ꯌꯦꯡꯂꯨꯕꯗ ꯇꯥꯝꯅꯥ ꯑꯣꯏꯔꯝꯃꯤ ꯇꯍꯥ ꯄꯥꯏꯈꯠꯇꯨꯅ ꯇꯥꯝꯅꯥ ꯀꯩ ꯍꯥꯏꯔꯛꯂꯕꯅꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯈꯤ ꯐꯤꯔꯦꯞꯄ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯌꯧꯔꯛꯑꯒꯦ ꯑꯩ